Hai ichil ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯗꯤ ꯃꯌꯥꯝ ꯐꯤꯁ ꯀꯥꯔꯤꯅꯤ ꯃꯌꯥꯝ ꯁꯤꯒ ꯉꯥꯁꯤꯡ ꯊꯣꯡꯕ ꯃꯍꯤ ꯂꯩꯔꯦ ꯁꯤꯒꯅ ꯃꯃꯩꯒ ꯃꯇꯣꯡꯒ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯃꯀꯣꯛꯀ ꯍꯋꯥꯏꯒ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤꯒꯅ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯊꯣꯡꯕ ꯑꯃ ꯑꯗꯨꯒ ꯁꯤꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯃꯌꯥꯝ ꯂꯩꯈꯔꯦ ꯑꯗꯨ ꯁꯂꯥꯠꯅ ꯇꯤꯜꯍꯧꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯑꯁꯤꯅ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯟꯅꯗꯒꯤ ꯌꯦꯡꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡ ꯃꯊꯦꯜꯗꯤ ꯂꯩꯖꯔꯦ ꯐꯤꯁ ꯀꯥꯔꯤ ꯔꯧ ꯐꯤꯁ ꯀꯥꯔꯤ ꯍꯦꯠ ꯀꯥꯔꯤ ꯍꯋꯥꯏꯒ ꯊꯣꯡꯕ ꯑꯃ ꯍꯦꯠꯀ ꯍꯋꯥꯏꯒ ꯊꯣꯡꯕ ꯑꯃ ꯑꯗꯨꯒ ꯉꯥꯒ ꯃꯁꯥꯒ ꯑꯂꯨꯒ ꯊꯣꯡꯕ ꯑꯃ ꯃꯍꯤ ꯆꯦꯜꯂꯁꯤꯒ ꯏꯂꯤꯁꯥ ꯊꯣꯡꯕ ꯄꯥꯟꯒ ꯊꯣꯡꯕ ꯑꯃ ꯑꯗꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯃꯌꯥꯝ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯑꯩꯒꯤ ꯍꯧꯅꯕꯤ ꯂꯥꯏ ꯈꯤꯇꯪ ꯀꯠꯆꯒꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯧꯅꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯀꯠꯆꯔꯒꯦ ꯃꯌꯥꯝ ꯂꯥꯏ ꯀꯠꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯇꯤꯜꯍꯧꯁꯨ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯃꯌꯥꯡꯒ ꯁꯨꯔꯦ ꯌꯥꯝꯅꯗꯤ ꯆꯥꯅꯤꯡꯗꯅ ꯌꯥꯝ ꯇꯧꯗꯦꯀꯣ ꯁꯨꯝ ꯃꯅꯥ ꯈꯔ ꯌꯥꯎꯔꯗꯤ ꯐꯩꯌꯦꯅ ꯇꯧꯕꯅꯦ ꯌꯥꯝꯅ ꯆꯥꯗꯦ ꯃꯅꯥ ꯌꯥꯝ ꯆꯥꯕꯁꯦ ꯈꯤꯇꯪ ꯄꯨꯛꯇ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯃꯌꯥꯝ ꯐꯤꯁ ꯀꯥꯔꯤꯁꯦ ꯍꯥꯟꯅ ꯆꯥꯔꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯁꯤ ꯍꯥꯟꯅ ꯆꯥꯔꯁꯤꯀꯣ ꯆꯥꯛꯀꯁꯨ ꯌꯥꯝ ꯐꯖꯅ ꯇꯣꯠꯂꯔꯣꯏꯒꯦ ꯆꯥꯛ ꯌꯥꯝ ꯐꯖꯅ ꯇꯣꯠꯄꯁꯦ ꯑꯩ ꯍꯩꯅꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯈꯨꯠꯁꯤꯒ ꯌꯥꯝ ꯄꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤ ꯆꯥꯔꯁꯤ ꯃꯌꯥꯝꯁꯦ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯐꯖꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯏꯂꯤꯁꯥꯁꯤꯅ ꯇꯣꯠꯄ ꯂꯣꯏꯅ ꯃꯍꯤ ꯐꯣꯠ ꯐꯣꯠ ꯂꯥꯎꯋꯦ ꯄꯥꯟꯁꯦ ꯁꯨꯡꯆꯥ ꯆꯥꯗꯦ ꯆꯥꯁꯤꯟꯕ ꯍꯥꯎꯋꯦ ꯍꯧꯖꯤꯛ ꯍꯣꯡꯖꯜꯂꯒꯦꯗ ꯁꯦꯒꯥꯏꯁꯤ ꯏꯂꯤꯁꯥꯁꯦ ꯇꯥꯡꯃꯟ ꯃꯇꯨꯡ ꯆꯥꯎꯗ ꯃꯇꯨꯡ ꯆꯥꯛꯇ ꯃꯔꯨ ꯀꯩꯅꯣ ꯃꯔꯨꯁꯦ ꯉꯥꯁꯦ ꯈꯔ ꯇꯣꯏꯔꯦꯕ ꯊꯣꯡꯕꯗ ꯇꯧꯁꯟꯅꯤꯡꯉꯥꯏ ꯊꯣꯡꯕꯗ ꯄꯥꯛ ꯃꯔꯨ ꯇꯨꯝꯕꯤ ꯃꯌꯥꯝ ꯌꯦꯟꯅꯕꯅꯤ ꯃꯌꯥꯝ ꯏꯂꯤꯁꯥꯁꯤꯁꯨ ꯍꯥꯎꯔꯤ ꯃꯇꯨꯡꯗꯤ ꯌꯥꯝꯗꯦ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯑꯝꯇ ꯇꯦꯁ ꯇꯧꯒꯦ ꯃꯌꯥꯝ ꯍꯋꯥꯏ ꯊꯣꯡꯕ ꯇꯦꯁ ꯇꯧꯒꯦ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯌꯥꯝꯃꯦꯕꯣ ꯉꯁꯤꯗꯤ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯏꯟꯖꯥꯡ ꯃꯊꯦꯜ ꯌꯥꯝꯃꯤꯅ ꯉꯝꯕ ꯑꯉꯝꯕ ꯆꯥꯔꯦ ꯉꯝꯗ ꯇꯣꯛꯑꯦ
Bye. Mẹ mấy chào cái điều. Xin chào. Mẹ mình chào mặt trời như vậy mình chào. Mẹ ăn cần tao đây. Yang mấy gần tôi là rồi, yang mấy gần mình sao? Học đi học đây mẹ. Giờ mình chào. Đang hết chúng ta rồi. Hết chúng ta rồi. Không sao. Mẹ ngon dọc sao không biết. Ma'am, chào rồi mình nhắm ta sila sila game matang video lu na resi ma'am puji kuen adi. Sila game. Bye bye ma'am.